Hi, good morning mga punsiba. Ngasi chung taram nong seri. Ado ngasi di ay vlog se. Tang theng na hore kay ino da ngasai dai thabak mayam am to dai ba duna. Ado ngasi je akhoi che ju lakani na hai ba. Khoi che do sum khoi de sum koyak tu ba. Ana khoi che koyak tu ni na asida nga leira aga nga khan leiri eba. Khoi che pijana ba na. KG anira. Laubi. Không thì đó lockdown cái này nó cha sa đó họ không cha sa đó đây lẻ luôn tôi cái sa sẽ phụ gang bằng phần là nó ra sao lockdown cái này đấy là covid cái này đấy tôi là cha ra cái này là cha là âm tự nào rồi này này cha sa rồi ai ulah cái gọi cha sẽ nga xem mi cái nga gì tôi chỉ là cái này là lấy này tôi chỉ pun cái là cái này kìa mà luôn nó thu được mệt tôi nga gì tôi Cuma singgah. nga xem bagi nga xem bai phek ten roma hang do ya sai chen taram khoi cha adu ju cham ba simple tu ni ko sin je chi thang ji ga ka ti ga ta ne ji chan ni je ten te sam bi bon te khoi adu na adu ai ji sam ta thak hi ge ai sai cha ta thak tri cha jem ta ai ge hanam ta hai gi ge du go yeminar ai dukan dong thok tu ne ba na yeminar ado ai je dukan da thoage cha ju hai ra puthe dukan do in thok ora ge cha je ado ai aina swain dukan da khitang theng thore je nga sai nong chu ra sum lei bu do adu na sai nong chu sum lei ure ba tu lambi ge sa na choli law je ana ai ju sum thok bu do sum tan magi imung da sum phamjal la sum lei bai tare dukan da yo dukan da tang lei gini aduga akhom ma thajan bi ne ba ko khama chak thong mo chang ni do ne ba ana nga lei ge dukan da ye minar je te dukan yo re ta ado ai je ayuki kana cha tha ko ju dum loi gre ba ko dukan da dum thak tu ai je duk chu tha do e ba ko ado China duk kumba dum China thadok pa je si yam phadi phai adum aphaba thabak ne ba duk China thadok pa po se kaino da aphaba po ne di asem bai di no ma da duk che ahum lak thaw na hai ba ne ba no ma gi ayuk ta ma aduga phagi nungthin nungdang waram hai ta re sandya jang mo adu da ma ga tha ba aduga plus khoi tumam dai da ma ga thabiyo na ne ba duk aje khoi na ngam da bai wa ne ba asem bai di si duk yam tha duk ka China dum thadu je aphaba thabak ni gi laina tina dila dana lai phataba khataba antem ta chang manga mo ne ba duna ai dukan ni thadok re ai yeminar je ai dum dukan da ngak lai ki khama to khare tholak tri khama ai ga khare sina du ne ba chaksa ba tu okan da ai lungthen ni ayuki chaksa ba tu okan do khama ai ga sina du ne duna yenga si
ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯥ ꯀꯪꯂꯥꯌꯦꯟꯒ ꯑꯩꯅ ꯀꯪꯂꯥꯌꯦꯟ ꯊꯣꯡꯕꯒ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅꯒ ꯍꯦꯛꯄꯗꯣ ꯑꯗꯨ ꯁꯤꯒꯤ ꯍꯩꯅꯧ ꯈꯔ ꯀꯛꯈꯤꯕꯩ ꯈꯔ ꯊꯝꯃꯦꯕꯀꯣ ꯁꯤꯒꯨꯝꯕꯗ ꯆꯣꯡꯉꯛꯏꯕꯗꯣ ꯑꯗꯨ ꯀꯪꯂꯥꯌꯦꯟ ꯃꯌꯥꯝ ꯆꯣꯡꯉꯤꯗꯣ ꯑꯗꯨ ꯑꯇꯥꯡꯕ ꯍꯤꯟꯖꯥꯡꯅꯤ ꯀꯪꯂꯥꯌꯦꯟ ꯑꯇꯥꯡꯕ ꯍꯤꯟꯖꯥꯡ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯂꯥꯛꯇꯤ ꯂꯥꯛꯑꯅꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯀꯥꯟꯗ ꯊꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯊꯤꯜꯂꯛꯑꯅꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯑꯗꯨꯝ ꯍꯥꯄꯛꯑꯒꯦ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩ ꯏꯕꯥꯏꯗꯨꯒ ꯄꯨꯂꯞ ꯀꯥꯞꯍꯧꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗꯕ ꯑꯅꯤꯗ ꯊꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯍꯥꯏꯕ ꯌꯧꯔꯛꯄꯅ ꯍꯥꯜꯂꯦ ꯑꯩ ꯗꯨꯀꯥꯟꯗ ꯁꯨꯝ ꯐꯝꯕꯗꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯄꯩ ꯀꯥꯞꯄꯤꯒꯦ ꯇꯩꯅꯤ ꯑꯕꯣꯛ ꯑꯥꯗ ꯂꯩꯔꯤꯗꯣ ꯀꯩꯗꯧꯔꯤꯅꯣꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯧ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯊꯤꯜꯂꯛꯑꯝꯃꯤꯕ ꯑꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯦ ꯂꯥꯛꯑꯕꯣ ꯇꯨ ꯂꯥꯛꯑꯦ ꯇꯨ ꯀꯔꯤꯝꯇ ꯄꯣꯔꯛꯇꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪ ꯊꯤꯜꯂꯛꯏꯔꯣ ꯏꯕꯥꯏꯅ ꯊꯤꯜꯂꯛꯑꯝꯃꯦ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯊꯤꯜꯂꯛꯑꯣꯏ ꯑꯧ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯅꯝꯒꯦꯅ ꯇꯧꯅꯤ ꯅꯪꯍꯧꯗꯕꯅ ꯑꯩ ꯗꯨꯀꯥꯟ ꯃꯅꯨꯡ ꯆꯪꯉꯤꯉꯩꯗ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯣꯔꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯊꯣꯡꯍꯧꯔꯤꯕꯀꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯧꯁꯜꯂꯛꯇꯕ ꯑꯩ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯄꯛꯑꯒꯦ ꯑꯗꯣ ꯑꯩꯁꯦ ꯆꯪꯉꯒꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯂꯥꯛꯄꯅꯤꯅ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯃꯥ ꯂꯣꯏꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯅ ꯁꯤ ꯗꯨꯀꯥꯟꯁꯦ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯁꯤꯗ ꯐꯝꯅꯦ ꯑꯕꯣꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯅꯪ ꯀꯔꯤꯅꯣ ꯑꯁ ꯃꯝꯃꯦ ꯌꯥꯝꯅ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯃꯩꯁꯨ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯑꯃꯝꯕꯗ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯝꯃꯦ ꯏꯟꯖꯥꯡ ꯂꯣꯏꯔꯦ ꯇꯨ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯄꯩ ꯉꯥ ꯊꯣꯡꯕꯤꯔꯤꯅꯤ ꯉꯁꯥꯏ ꯉꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯏꯔꯨꯖꯊꯣꯛꯇꯣꯏꯅꯦꯕ ꯉꯁꯤꯗꯤ ꯁꯔꯞꯅ ꯍꯦꯛꯇ ꯇꯛꯑꯗꯕꯅꯦ ꯍꯦꯛꯇ ꯀꯩꯅꯣ ꯈꯨꯗꯦꯡ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂ ꯍꯦꯛꯇ ꯁꯔꯞꯅ ꯍꯦꯛꯇ ꯇꯛꯑ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯗꯣ ꯑꯩ ꯉꯁꯥꯏ ꯎꯠꯄꯗꯣ ꯉꯥ ꯊꯣꯡꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯑꯩꯈꯣꯏꯕꯣꯛꯁꯨ ꯁꯤ ꯆꯥꯗꯣꯏ ꯇꯧꯔꯤꯕꯀꯣ ꯆꯥꯊꯣꯛꯗꯅꯕꯣ ꯆꯥꯔꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯏꯔꯨꯖꯕꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯆꯥꯆꯥꯒ ꯑꯩꯈꯣꯏ ꯃꯥ ꯃꯣꯏ ꯑꯍꯨꯝꯅ ꯂꯨꯖꯔꯅꯦꯅ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯃꯨꯛ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯊꯣꯛꯇꯣꯏ ꯇꯧꯔꯦ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯁꯤꯗ ꯆꯥꯛ ꯆꯥꯔꯤ ꯏꯜꯂꯤꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯥꯒ ꯆꯤꯆꯦꯒꯅ ꯑꯩ ꯏꯜꯂꯛꯀꯦꯕ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯛ ꯆꯥ ꯂꯩꯔꯦ ꯏꯔꯨꯖꯊꯣꯛꯑꯒ ꯚꯥꯏ ꯏꯔꯨꯖꯊꯣꯛꯑꯒ ꯆꯥꯛ ꯆꯥꯕꯗꯣ ꯀꯩ ꯐꯥꯎꯏ ꯅꯁꯥꯗꯨꯗ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯏꯔꯨꯖꯊꯣꯛꯑꯒ ꯆꯥꯛ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯆꯥꯁꯤ ꯃꯔꯨ ꯃꯟꯕꯤꯒꯤꯅꯤ ꯆꯤꯆꯦꯗꯤ ꯑꯁꯤ ꯃꯅꯤꯡꯗ ꯆꯪꯈ꯭ꯔꯦ 이루자는 ꯅꯪꯗꯦꯕ ꯂꯣꯏꯔꯦ ꯃꯅꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯗꯅ ꯆꯥꯕꯗ ꯉꯛꯄ ꯃꯥꯏꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯆꯦ ꯍꯥꯎꯕ꯭ꯔꯥ ꯕꯣꯏ ꯑꯝꯇ ꯀꯥꯞꯄꯛꯀꯅꯨ ꯆꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯍꯥꯎꯕ꯭ꯔꯕ ꯍꯥꯎꯔꯦ ꯑꯝꯇ ꯀꯥꯞꯄꯛꯀꯅꯨꯒ ꯍꯥꯏꯕꯥꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯆꯥꯛ ꯆꯥꯍꯧꯔꯦꯗꯅ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯉꯁꯥꯏꯗꯒꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯝ ꯂꯥꯛꯑꯦꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯅꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯔꯥꯞꯄ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯈꯤꯅꯤ ꯑꯗꯣ ꯑꯩꯈꯣই ꯃꯥ ꯊꯤꯟꯕ ꯑꯃꯨꯛ ꯊꯣꯛꯄꯤꯔꯛꯇꯣꯏꯅꯦꯕ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯒꯤ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯍꯧꯗꯕ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯗꯨꯀꯥꯟꯗ ꯁꯨꯝ ꯁꯪꯉꯨꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯑꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯅꯤ ꯉꯁꯤꯗꯒꯤ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯨꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯕꯥꯆꯧ ꯍꯣꯏꯗ ꯂꯩꯔꯨꯗꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯑꯩ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯆꯦ ꯂꯣꯏꯁꯜꯂꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦ ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯣꯏꯁꯜꯂꯤ ꯃꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯆꯠꯇꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯆꯠꯇꯣꯏ ꯊꯣꯛꯂꯛꯑꯦ ꯆꯦ ꯅꯪ ꯆꯠꯇꯣꯔꯦꯅꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯦ ꯀꯌꯥꯅꯣ ꯍꯥ ꯅꯣꯏ ꯃꯩꯗ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ
ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯝꯇ ꯊꯤꯟꯕꯤꯌꯨꯒꯦ ꯃꯣꯏ ꯃꯌꯨꯝꯗ ꯆꯤꯆꯦ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯔꯝꯃꯨꯗꯅ ꯕꯥꯏ ꯕꯥꯏꯅ ꯆꯦ 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 ꯕꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯔꯝꯃꯨ ꯆꯠꯂꯒꯦꯅ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯆꯦ ꯆꯠꯇꯣꯔꯦ ꯑꯝꯇ ꯊꯤꯜꯂꯨꯒꯦ ꯑꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯊꯤꯜꯂꯨꯕꯅꯦꯕꯀꯣ ꯉꯁꯥꯏꯗ ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯦ ꯀꯨꯏ ꯈꯤꯇꯪ ꯉꯥꯛ ꯑꯣꯏꯔꯦ ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯑꯃꯨꯛ ꯊꯥꯖꯟꯕꯤꯈ꯭ꯔꯒꯦ ꯏꯃꯥ ꯑꯩ ꯅꯪ ꯆꯪꯉꯣ ꯑꯩ ꯑꯇ ꯇꯞꯍꯜꯂꯝꯈꯤꯒꯦ ꯅꯪ ꯁꯤ ꯑꯅꯤ ꯀꯣ ꯇꯞꯄꯣ ꯑꯅꯤ ꯇꯞꯄꯣ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯇꯞꯍꯜꯂꯒꯦꯗꯤ ꯉꯁꯥꯏꯁꯦ ꯍꯥꯎꯕꯝ ꯈꯪꯗꯦꯕ ꯚꯥꯏ ꯏꯁ ꯁꯥꯎꯅꯕ ꯅꯪꯅ ꯃꯅꯥꯁꯨ ꯆꯥꯝꯗꯣꯏꯅꯤ ꯃꯅꯥ ꯑꯗꯣ ꯑꯩꯁꯦ ꯆꯪꯉꯒꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯝ ꯂꯣꯏꯔꯗꯤ ꯍꯥꯏꯔꯝꯃꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯆꯪꯉꯒꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯥꯆꯥꯁꯨ ꯕꯕꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯂꯣꯏꯔꯝꯃꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥꯒꯤ CAPD ꯇꯧꯕꯗꯣ ꯍꯣꯝ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯗꯣ ꯑꯗꯨꯗ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯪꯉꯒꯦ ꯑꯗꯣ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯒꯁꯤꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯕ꯭ꯂꯣꯒꯅꯦꯕꯀꯣ ꯁꯤꯃꯗꯤ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒꯦ ꯁꯤꯃ ꯀꯩꯅꯣ ꯇꯧꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯒ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯕ꯭ꯂꯣꯒꯅꯦ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯑꯗꯨꯅ ꯁꯨꯝ ꯆꯝꯅ ꯁꯨꯝ ꯅꯝꯖꯕꯅꯦ ꯑꯗꯣ ꯁꯤꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯑꯗꯨꯅ ꯑꯩ ꯆꯪꯉꯨꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯃꯣꯏꯒꯤ ꯑꯃꯗꯤ ꯊꯣꯛꯂꯝꯃꯦ ꯑꯃꯗꯤ ꯊꯣꯛꯂꯛꯇꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯃꯗꯤ ꯊꯣꯛꯂꯛꯑꯝꯃꯦ ꯑꯃꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛ ꯂꯩꯔꯝꯃꯦ ꯑꯩꯅ ꯆꯪꯉꯛꯄꯗ ꯅꯆꯦꯅꯅꯦ ꯈꯣꯟꯖꯥꯡ ꯀꯩꯅꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯅꯪ ꯍꯪꯒꯥꯝ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯂꯩꯕꯅꯦ ꯅꯪ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯨ ꯅꯪ ꯆꯥꯛ ꯌꯥꯝ ꯌꯥꯝꯗꯤ ꯆꯥꯏꯗꯦ ꯑꯩꯈꯣꯏ ꯑꯕꯣꯛꯁꯨ ꯉꯁꯤꯗꯤ ꯑꯥꯗ ꯑꯩꯈꯣꯏ ꯕꯥꯁꯨ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯃꯁꯤꯡꯁꯦ ꯑꯃ ꯍꯟꯊꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯕꯣꯛ ꯆꯠꯈꯤꯕꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯛꯄꯨꯗꯤ ꯂꯥꯛꯈꯤꯅꯦꯕꯀꯣ ꯁꯨꯝ ꯑꯥꯗ ꯁꯨꯝ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯨꯒꯦꯅ ꯅꯨꯃꯤꯠ 10 ꯀꯨꯟꯅꯤ ꯑꯃ ꯁꯨꯝ ꯂꯩꯔꯨꯒꯦꯅ ꯁꯨꯝ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯏꯃꯥ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯅꯦꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯥꯔꯅꯤ ꯑꯁ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯕꯣꯛ ꯑꯗꯨꯝ ꯂꯩꯉꯩꯗꯣ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯕꯣꯛꯁꯦ ꯁꯤꯗ ꯑꯗꯨꯝ ꯐꯝꯃ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯕꯣꯛꯀꯤ ꯐꯃꯨꯡꯁꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯥꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯁꯣꯏꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯤꯟꯖꯥꯡꯗꯣ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕ ꯈꯤꯇꯪꯗꯨꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯐꯅꯌꯥꯝ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯌꯥꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯟꯗꯨꯗ ꯅꯝꯕꯤꯔꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯎꯅꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ